आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Narcotics Control Bureau na Bharat Myanmar ngam khaidagi lupa koti 15 mamal loigadaba heroin kilogram 8 lom phare Japan thabak tawu chatkadoriba Manipur masa 16 ga Rajyapal Ajay Kumar Bhalaga ngasi Imphal gi lok babanda unakrai BJP Manipur Pradesh ki hanagi President Mainam Bharat na laikidabada lusingba kayana awawa phongdok narakli Aikoi amuk ana kontak laroi si haiba UPF ki 2-wheeler gi rally Imphal da amuk halaktun loisin kre amashung Pradhan Mantri Narendra Modi na sabapati oiduna ngasi New Delhi da AI startup singi mifama pangthok kre Narcotics Control Bureau NCB na Bharat Myanmar ngam khaidagi malemgi kaithala lupa koti 15 mamal loigadaba heroin kilogram 8 lom phare Aikoi gi pawmi na mari lenaba official sing paw palladuna hai akakno paw sing phangbadagi NCB Imphal zone gi kangbu amana Assam Rifles ka punna sathaba operation amada Bharat Myanmar ngam khaida lakpa sakamari panba gari amadagi polom sing adu phagat kibani polom sing adu sapon cap satru kuntrani panda haptuna puraklambani Drugs sing adu Myanmar gi Haichin region dagi purakpani haiba khangmangamle drugs sing adu purakpa Surasanpur masa ani shupare makoina drugs sing adu asupu umangi saruk sing phauduna laklaga Manipur romda pusilakna bohonarambani Kangpopi jila gi manung chanba Kharam Wi-Fi village ki akoibada ngasi ayuk pung 8 lom tarakpa dwaida singi lalolup singi marakta akan momong na nangmai kapnakre Aikoi Kangpopi Pawmina Police ki paw paladuna hai thaudo aduda aso open yaukibagi paw leite thaudo adugi paw hek phangbaga mafam aduda Kangpopi District Police yauna security force na sanction na thibombagi tabak chathaki makha tana khut thongna bagi thaudok thokidre hairi Japan lon tamduna hairaba madi Japan thabak tawu chatkadoriba Manipur masa 16 ga Rajyapal Ajay Kumar Bhalaga ngasi Imphal gi lok bhavanda unakre unabaduda mioi 16 adugi mama mapa sing su yauki Lok Bhavan Imphal gi Cherol mana hai Ukrul Senapati Imphal East Imphal West Thobal amasung Sursanpur de lanjenarak pamioi ama yauna mioi 16 du Japan loan gi test skill proficiency test da mai paklaba mioi ngaktani Thasi gi aroi besarukta makoi Japan satuna nursing hospitality amasung manufacturing singba lamsing da thabak tawrugani Unabadu da Rajyapal gi maikei degi makoida nungaiba phongdok pagalonina Manipur amasung Bharat ki nat chanabi sing ngaktuna Japan da mai pakna thabak tawduna Bharat amasung Japan gi marakta hena thajanaba mari thamna bohanabada thaudang lobu ngamba oirasuno haina yaifamangol piki Senapati jila da Barak Turel gi akoibagi phibam ngak senduna thamnaba amasung phibam soksilakliba mafam sing khangdoknaba Senapati Forest Division na Participatory Rural Appraisal kauba Thausilama Paikat Pahore, Tausila Sigimakada, Komjin report sing the Infamoiduna, Barak Turel Mahusagi Saktam, Ngak Sanduna Tamnabatabak sing, Paikat Kani, Hairi. BJP Manipur Pradesh ki Hanagi President Amasung, Thangiban Kendragi MLA Waramba, Mainam Borot Ngaseyu Anganbada, Karkinos Hospital Laikidre, Mark Imphal West ki, Nagamampal Kangjabi Lerekta, Kumjali Singamatsamapan Yankei de Poki. Masagit sahi homputra manga sukre mahak matam kuinedagi naatuna lerakpani mahak BJP Manipur Pradesh ki president oina tam ahumlak thau puram ki mainam borot na laikhidabada lusingba kayana awaw phongdok narakli awaw phongdok pagi serolamada kendra ki tribal affairs mantri Joel Oram na hai BJP Manipur ki lusingba mainam borot na khanghoduna laikhidaba si thamoi shokningai ni mahak na BJP Manipur bu mapangan kankhatnaba thaudang kayamarum lawrami Manipur Bidhan Sabha Daksha Toksom Saitibrata Masung Rajya Sabha MP Ningthauleshama Sana Jaubunasu Mainam Borot na Laikidabada Awaw Phongdorakli Hanagi Mukhyamantri Nongthom Biren Singh na Awaw Phongdokladuna hai mahak na laikidabasi BJP khakki natana Manipur gi miyam gi mangjaba mani miyam gi mihut ama oina ganatantra bu chena thajaba madi khunai asi chawkhatnaba chokthaba leitana honaramba lusingba amani mahak na laikidabada mahaki imung manung gi awabada saruk yari hairi BJP North East in Charge Summit Patranasu Mainam Borot na laikidabada awaw phongdorakli mahakna hai Mainam Borot asi BJP Manipur linkatpada chawna thaudang yoramba masak naibulu singba amani MLA Singh Thongam Biswajit Thongnaujam Basant Kumar Sapam Kunjakesor Kendra ki Hanagi Mapan Thoram Rajya Mantri Dr. Raj Kumar Ranjan Singh BJP Manipur Pradesh ki General Secretary K. Sarat Kumar Masung Manipur ex MLA Welfare Association asu awaw phongdorakli
Imphal ki thambal sanglin dasu BJP Manipur Pradesh na sinduna awaw phongdokpagi mifam ama pangthokki mifam aduda BJP Manipur Pradesh ki President A Sarda dolgi makok thongbu lusingba singamade kendra gi hanagi mantri amasung BJP lusingba thongnawjum chawbuna singba masak naiba miyoi kaya saruk yaki pawgi marak thatna atenba break ama. Seizure Hospitals is conducting a free stone detection camp at Seizure Hospitals, Langol on every second Saturday starting 10 January 2026 from 8 a.m. to 11 a.m. The camp includes free ultrasound screening for gallbladder, kidney and urinary stones, followed by expert consultation. Registration is limited to 30 patients. Special discounts are available. For information and registration, call 9007 9007 94. ताबिरिबा पावसी आकाशवाणी इम्फाल दगिनी यूनाइटेड पीपल्स फ्रंट यूपीएफ ना सही तरत खुंताकपा बुनिंग सिंगदुना हौखिबा डिसेंबर 9 दगी हौदुना थाबुम अमा चुबना नेशनल रिकंसोलिडेशन मन की थोरम पांगथोरकली थाबुम पालन असिगी मनुंग चन्ना हौखिबा डिसेंबर 15 दगी आसाम मेघालय अमसुंग त्रिपुरा द खुंदारिबा मणिपुरी सिंग उनदुना अइखोय अमुक हन खुंताकलरोइसे हाइबा वाखलोंदा मणिपुरी सिंग ओइबा अपुनबा सक्तम अमदि शक्ति अमा सेंगुतनबा थौरम कया पांगथोकरे मणिपुर सुलुप असिन सिंदुना ngarangdagi हौदुना टू व्हीलर की रैली अमा ngasi फावो पांगथोकी इम्फाल हप्ता कांगजिबुंगनी ngarang lamthakiba रैली अदुना इम्फाल ईस्ट इम्फाल वेस्ट अमसुंग बिष्णुपुर जिला की तोंगान तोंगान मफमसिंग फावदुना सलबा मतुंगदा ngarang नुमिदांग वैरम मोइरांगदे थुंकी मफम अदुदा लेक्लबा मतुंगदा ngasi मखाताना कक्सिंग अमसुंग थौबाल नसिंग मफमसिंग फावदुना लाक्लगा इम्फाल की मणिपुर कॉलेज द थुंखरे रैली अदुना वबोगाई लमखा योरकपा मतमदा मियांग एबा मिफम अमसु पांगथोकी थौरमदुदा सरक याखिबा यूनाइटेड कमिटी मणिपुर यूसीएम की प्रेसिडेंट वाईके धीरेन हाई मणिपुर भारत तिनख्रब मतुंगदा लाइरक्लिबा फिवमसिंग अमदि हौजिक हौजिक मणिपुर ओरिबा फिवमसिंग निंगथिना नैनबा मतम ओइरे भारत की नागरिक अमा ओरिबा मियामना नंगलिबा अवाबा मदि खुदोंचादबसिंग असि मखाताना सुम सथरकपसिना मियामगी पुनिंग वाखलदा नुंगनांगबा हेंगतहल्ले यूपीएफ सिंधुना हयंग मणिपुर कॉलेज तगी मियामगे अचुब खोंगचत अमा चतुना लंगथबाल खुबम कांचीपुर द लैबा महाराज गंभीर सिंह मितमदा हाइकत लाइकत तमलबा मतुंग मियामगे एबा अपुनबा मिफम अमा पांगथोक्तुना थाबुम पालन असि लोइसिनगनी मणिपुर कोऑपरेटिव सोसाइटीज एक्ट लिसिंग मसापन होमपुतरा तरुक की मखादा रजिस्टर तौरबा कोऑपरेटिव सोसाइटी सिंगना एक्ट असिगी तंगाई फदब सना कांगलोन सिंग गाकननबा हाइरी कोऑपरेटिव सोसाइटीज मणिपुर के रजिस्ट्रार न थोकप चेरोल मदहाई लागलिब सही असिगी मार्च 13 फावगी मनुंगदा कोऑपरेटिव सोसाइटी सिंग अदुना एक असिगी मखादा तंगाई फदना तोपम थोकप सिंग अदु थबक तो ओंथोक्तरबदी मखोय की रजिस्ट्रेशन कखथप यावना दरकार लेब थबक सिंग पाइखत लगनी मणिपुर स्टेट सुमंग लेला काउंसिल सिंधुना लीला कांगलुप मापन सरक यादुना पांगथोरकपा कुनिथोय सुबा सुमंग लेला निंगथम कुमै लिसिंगनि कुनमंगा कुनतरुक ngasi लोइसिनख्रे इम्फाल की इपोयाम सुमंग लेला संगनंदा पांगथोक लोइसिनबगी थोरमदुदा मणिपुर स्टेट कला एकेडमी के सेक्रेटरी सुनंद थोकसोम नहाई सुमंग लेला असि यामना ngallingi matamdagi miyamda पाउजल कया पीदुना लाकपा आर्ट फॉर्म अमनी ngasi लोइसिनबा नुमिता सुमंग लेला येंगबो लाखिबा मियाम असि उरगदी आर्ट फॉर्म असि सिथरकले हाइबा याद्री महांगना हाई मणिपुर की अरीबा आर्ट फॉर्म असि सिथखिदनबा अमदी योकतुना थमननबो हानबदा मियामना मतेंग पांगबिबा तंगाई फदी थोरमदुदा सुमंग लेला काउंसिल की एक्टिंग प्रेसिडेंट हवाईबम बुधिना हाई सुमंग लेला की मगुन हेंगत हननबो हानबदा फागिरोई सिंगी थौदांग सुयामना चाउई ngasi loisinba numita time star artist association की लेला लोइनबी उतखी आसाम राइफल्स न मणिपुर कांग मसल नुंगसे साना नमदे शांति ओइना लेमिनानबगी वाखलोन दंगसिसु हियांगलम पुलिस स्टेशन के ओसी चंद्रखोंगी ईएसएम सोशल मीडिया इन्फ्लुएंसर सिंह कैनोगी वार्ड मेंबर लेलोंगी दुकान फममियोय सिंह संगाइथल लेबा वोकेशनल गाइड स्कूल की प्रिंसिपल अमसुंग तोंगान तोंगान कांगलुप सिंगी लुसिंगबा कयाग उनदुन वारी सानकी हेडक्वार्टर्स आईजीआर साउथ की चेरोल मदहाई ऑपरेशन सदबाबना की मखादा टेक्नोपोल हाई स्कूल द लेमना लायंग बगी थोरम अमसु पांगथोकी मदुदा मफम अदुगी मियोय कया लेमना लायंग की मसुंग हिदाक लांगतक सिंग सुपीकी Veteran the Nation's Everlasting Pride Haiba Timda Bharat Lanmina Sundarangasi ex serviceman gi rally ama Bishnupur Jilla Dilaiba Major L Jotin Football Ground Pangthokre rally the Bharat Lanmi gi makok thongba official sing masung ex serviceman sing saruk yaki District Social Welfare Office kaksing sinduna cataract operation tawkraba miyoi manga gi haksang gi phibam check tawbugi thorma mangasi pangthokre
मियोय मंगा asi mamang thagi kunmari da good governance week kamari lena pangthokiba medical camp amada operation tawkibani. Ward number 6 United Club Uripok na Manipur gi Rajapal da Nambul Turel gi matang na memorandum ama pishin kre hairi. Memorandum da Nambul Turel bu ningthina samjin bina ba yauna Turel asig mari lena wafam kya gi matang da Rajapal gi pukning singsinki. Liklam ngakpa hairi lup asna Bharat ke Rashtrapati Pradhan Mantri Griha Mantri amasung ngaksel Mantri da wakat cherol ama pishin kre hairi. Lup asna thadorok pa cherol ama da hai wakat cherol da National Highway hangdok na ba IDP sing ningthina kundalai ta hanaba masung miyambo asoy angam thonda na ba matik chawa thabak sing lokat piu haibina sing ba wafum kaya taksilli. Bishnupur District BDF Welfare Association nga sima khoi gi tungan ba dabi sing taksinduna wakat mi pham khre jila adu gi oinam kangjibung nam pakta chathaki ba mi pham adu da association gi president oinam bijoy na hai raja sig BDF sing gi tolop hengat hanba Assam Manual Police Act listing machani pan hompamathoi section 35 mapung phan chan hanba masung BDF sing regular tahan mena sing ba dabi sing tha sig taramanga fawda thabak to ontok pinaba wakat mi pham masi pangthok pani. All Manipur Nupi Maruk ki Marputaruk Suba Mapok Kumon Thorum Ngarang Imphal gi Irabot Bamanda Pangthokre Thormudu Saruk Yaki Bisingna Nupi Marupna Manipuri Kunai Gidam Lorki Thaudang Sing Singthadona Wanganki. All Manipur Nupi Maruk ki President S. Sorojini Yauna Lupasig Maru Mui Kaya Su Thormudu Saruk Yaki. Akaswani Imphal gi Pau Tabiri. प्रधानमंत्री नरेंद्र मोदी ना सभापति ओइदन ngasi New Delhi da laibak asigi AI startup singi round table mifam pangthokre mathang thada pangthokadaba India AI Impact Summit lisingani kuntarukta saruk yagadaba AI startup tarani thoina ngasigi mifam maduda saruk yaki laibak asigi startup singna Bharat ki lol singna yumpham oiba model sing e-commerce, marketing, engineering, healthcare, diagnostic amasung medical research na singbagi matangda AI sisinana ba honari Mifamada Pradhan Mantri na artificial intelligence na kunai mabu matam ga chunaba maung da sangalak pada lauriba thaudang sing phongdokki. Hauzik sanabagi pau Waikhom Chitradhani dagi. Sports Authority of India na sinuna Daman and Diu na yumbu oiba ani suba Khelo Indian Beach Game Lisingani kunmanga da Manipur ki sanaroi Waikhom Sudir Maitei amadi Prem Chandra Yangkhomna pancake silat masanagi ganda eventa sanagi takama lauduna Manipur ki ahanba medal account hangdokre ngasi sanaki final match ta Manipur na Tamil Nadu bu point jamwa yangkhai manga chamri nifutare tamaiti ba pikibani medal tally da hauzik Manipur ahum suba mafam da lairi amaromda masana asigi kilogram yangkhai dagi yangkhai manga fawgi nupa gi kanglupta Manipur gi Waikhom Rohit Maitei na Uttarakhand gi isu Bharti bu point kuncha taruk kunmanga da maiti ba piduna final changkre amadi nupi gi kangluptana Manipur gi Roji Chanuna Goa gi Parmesh Chauhanbu point nifu manga ahumda maithiba piduna final changkre Colonel Khetrimayum Arun Kumar Memorial 5th Inter Club Futsal Tournament lisingani kunmanga kundaru ki ngasi sanakiba match ta KIYC na MIU FC bu Panjal Taramathoi mapal da maithiba pikre atopa match singda SSC na RFC Sibu Panjal mapal tareta amadi Kripsa na Nautol FA bu Panjal Tara humdoi ahumda maithiba piki ahum suba ima Panthobi trophy lisingani kunmanga kundaru ki ngasi sanakiba match ta MFC Wanguna MPA Thaunaujam bu Panjal ahum sinoda thoikre atopa match amada Imoinu FC na Sugunu FC bu Panjal manga amada thoiki Ahanba Village Wise Men's Open Football Tournament lisingani kunmanga gi ngasi sanakiba final match ta Oksu Ningthemcha Youth Club Nasanamahi FC bu Panjal manga mari da thoikre manga suba MNCA Super Plate Trophy lisingani kunmanga kuntaru ki ngasi Model Higher Secondary amadi Oriental College Ground sanakiba match ta Aksdo Khangabokna WYC Thawal Wangkhem wicket manga da thoikre Kiran Aroiba da maru pau amhanna Narcotics Control Bureau na Bharat Myanmar ngam khidagi lupa koti tara mangarongi mamal loigadaba heroin kilogram taret lom phari Japan thabak tabu chatkadoriba Manipur masa tara humdoiga Rajapal Ajay Kumar Bhala ga ngasi Imphal ge lok bhavan da unakre BJP Manipur Pradesh ki hanagi President Mainam Bharot na laikhidabada lusingba kaya na awawa phongdok narakli Aikhoi amuk hana kuntak laro she haiba UPF ki 2-wheeler gi rally Imphal da amuk halaktuna loishin kre amasung Pradhan Mantri Narendra Modi na sabapati oiduna ngasi New Delhi da AI startup singi mifam ama pangthokre Paulo Jari